Manipur identity da Singnarakhiba Adugidamak Governor Manipur meeyam da Lalle Haijagadabani Haiba demanda Coordinating Committee on Manipur Integrity COCOMI na shinduna masing yamlaba meira paibi kya na ngarang Kakwa dagi Moirangkhom phaoba meira khongchat chatkhre tongan mamaikai kya dagi lakhiba meira paibi sing aduna ngarang numidang pung 9:30 adwaida Kakwa da pulaga khongchat adu lamtharakhibani khongchat aduna Imphal more lambida Moirangkhom tamna lakpa lambigi nak yatta ngaiduna leirambi meira paibi kyasu Khongjang aduda saruk yasilaki masing yamlaba meeyam aduna yumnam lakai lairembi lampak mapa yorokbada security force na athingba pibaga loinana khongchat adu amuk hankhinaba khanghanki mafam aduda ngaihak muknaraba matungna khongchat adu Moirangkhom phaoba chatki Moirangkhom da leiba sawaizam kolup changpham mapadagi khongchat adu mamai leiraga halakki khongchat aduda saruk yakhiba singna tungan ba kholau kaya masu lauki